ꯕꯤꯔ ꯁꯦꯟꯖꯥꯎ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯄꯥ ꯑꯃꯈꯛꯅꯤ. ꯃꯔꯜ ꯃꯊꯨꯝ ꯀꯔꯤꯃꯠꯇ ꯋꯥꯠꯇꯦ, ꯃꯁꯛꯁꯨ ꯑꯗꯨꯃꯛ ꯐꯖꯩ. ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯂꯝꯄꯥꯛ ꯑꯃꯗ ꯂꯥꯛꯏ. ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕꯤ ꯅꯨꯄꯤ ꯃꯇꯤꯁꯨ ꯐꯝꯗꯨꯅ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ. ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ. ꯌꯨꯝꯁꯨ ꯀꯅꯥꯝꯇ ꯂꯩꯇꯕ, ꯑꯗꯨꯅ ꯌꯥꯗ꯭ꯔꯦ. ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯌꯨꯝꯒꯤ ꯑꯆꯤꯟꯕ ꯍꯥꯏꯕꯁꯤꯁꯨ ꯑꯃꯅꯤ. ꯑꯩꯈꯣꯏ ꯑꯅꯤ ꯈꯔ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ. ꯌꯨꯝꯗꯁꯨ ꯏꯇꯣꯝꯇꯅꯤ ꯂꯩꯔꯤꯕ. ꯑꯩꯁꯨ ꯀꯣꯛ ꯑꯃ ꯉꯥꯎꯁꯤꯜꯂꯛꯏ. ꯏꯕꯥꯅꯤ ꯁꯨꯔꯗꯤ ꯈꯔ ꯏꯪꯊꯔꯅꯤ. ꯈꯟꯅꯕ ꯌꯥꯕ ꯋꯥꯐꯝꯅꯤ. ꯑꯩꯁꯨ ꯌꯨꯝꯗꯅꯦ ꯉꯥꯡꯕꯗ ꯂꯣꯏꯔꯕꯖꯥꯠꯅꯤ. ꯅꯨꯄꯤꯁꯨ ꯏꯇꯣꯝꯇꯅꯤ. ꯆꯍꯤꯁꯨ 19 ꯍꯦꯜꯂꯛꯑꯦ. ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯈꯜꯂꯕ꯭ꯔꯥ ꯍꯥꯏꯗꯅ ꯉꯥꯡꯉꯤꯕꯅꯤ. ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯆꯥꯟꯅꯕꯒꯤ ꯃꯑꯣꯡꯅꯤꯅꯦ. ꯐꯥꯒꯤ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ. ꯑꯩꯕꯨꯗꯤ ꯆꯍꯤ 19 ꯈꯔ ꯍꯦꯜꯂꯛꯄꯗ ꯉꯥꯏꯔꯤ. ꯅꯪꯗꯤ 38ꯅꯤ ꯁꯨꯔꯤꯗꯣ. ꯑꯍꯜ ꯑꯣꯏꯗꯦ ꯍꯥꯏꯒꯦꯔꯣ? ꯆꯍꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦꯗ. ꯑꯩ ꯁꯛ ꯑꯁꯨꯛ ꯌꯥꯝ ꯐꯖꯔꯤꯁꯤꯗꯤ. ꯅꯨꯄꯤ ꯃꯌꯥꯝꯁꯤꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ. ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯉꯥꯎꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯣ ꯌꯥꯔꯦ, ꯑꯩꯁꯨ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯛꯈ꯭ꯔꯕꯖꯥꯠꯅꯤ. ꯑꯗꯨꯗ ꯅꯪꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯂꯩꯇꯕꯗꯨꯗ ꯑꯩꯅ ꯂꯦꯞꯄꯤꯈꯤꯕꯒꯤ ꯋꯥꯅꯤ. ꯐꯥꯒꯤ ꯇꯧꯕꯅꯤꯗ, ꯁꯥꯎꯔꯅꯨꯁꯦ. ꯀꯥꯟꯅꯗꯦ, ꯂꯥꯛꯑꯣ. ꯄꯪꯊꯦꯡꯁꯨ ꯊꯦꯡꯗ꯭ꯔꯤ. ꯁꯤꯡꯖꯨꯔ ꯀꯩꯅꯣ ꯈꯔ ꯆꯥꯎꯔꯁꯤ. ꯑꯗꯨꯒ ꯑꯩ ꯍꯟꯗꯛꯀꯤ ꯊꯥ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡ ꯊꯥꯔꯛꯑꯒꯦ. ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯑꯗꯣ ꯂꯣꯏꯁꯤꯟꯅꯅꯕ. ꯃꯇꯤ ꯋꯥꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯈꯨꯝꯂꯛꯏ. ꯍꯣꯏ, ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯁꯤꯡꯖꯨ ꯆꯥꯎꯔꯁꯦ. ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯣꯛ ꯅꯣꯛꯇꯨꯅ ꯍꯟꯈꯤꯔꯝꯃꯤ. ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯥꯝꯅ ꯐꯕ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯊꯣꯛꯂꯒ ꯂꯨꯍꯣꯡꯈꯤꯔꯝꯃꯤ. ꯃꯇꯤꯒꯤ ꯏꯃꯨꯡꯁꯨ ꯀꯥ ꯍꯦꯟꯅ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯣꯏꯗꯦ, ꯃꯌꯥꯏ ꯋꯥꯏꯔꯞꯅꯤ. ꯃꯃꯥ ꯏꯕꯦꯝꯃ ꯊꯝꯕꯥꯜꯁꯨ ꯁꯦꯜ ꯋꯥꯠꯂꯝꯗꯦ. ꯃꯆꯥꯅꯨꯄꯤ ꯃꯇꯣꯝꯇꯅꯤ ꯂꯩꯔꯤꯕ. ꯃꯥꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯈ꯭ꯔꯕꯗ ꯃꯥꯒꯤ ꯑꯔꯩꯕ ꯃꯔꯜ ꯃꯊꯨꯝ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯐꯝꯗ ꯁꯤꯟꯅꯔꯝꯃꯤ. ꯃꯇꯤꯁꯨ ꯃꯄꯨꯔꯣꯏꯕꯕꯨ ꯌꯥꯝꯅ ꯅꯤꯡꯖꯔꯝꯃꯤ. ꯅꯣꯡꯃꯗꯤ ꯕꯤꯔꯅ ꯍꯥꯏꯔꯛꯏ. ꯇꯥꯔꯤꯕ꯭ꯔꯥ ꯃꯇꯤ? ꯉꯁꯤꯗꯤ ꯋꯥ ꯈꯔ ꯈꯟꯅꯁꯤ. ꯃꯇꯤ ꯆꯥꯛꯇꯨ ꯊꯣꯡꯂꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯏ. ꯉꯥꯏꯈꯣ, ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯈꯔ ꯏꯪꯊꯅ ꯈꯟꯅꯔꯁꯤꯕ. ꯍꯧꯖꯤꯛ ꯈꯟꯅꯍꯧꯗꯕ ꯌꯥꯗꯕꯅꯤ. ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯕ ꯇꯣꯛꯈ꯭ꯔꯒꯗꯤ ꯅꯪꯅ ꯇꯥꯅꯤꯡꯉꯔꯣꯏ. ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯃꯃꯤꯠ ꯑꯗꯨ ꯌꯦꯡꯈꯠꯂꯛꯂꯒ ꯍꯥꯏꯔꯛꯏ. ꯀꯩꯅꯣ? ꯀꯩ ꯋꯥꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯍꯥꯏꯌꯨ ꯇꯥꯔꯁꯤ. ꯅꯪꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ. ꯑꯗꯨꯒꯨꯝꯕꯁꯦ ꯑꯩ ꯇꯧꯗꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ. ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯥꯡꯖꯒꯅꯤ. ꯑꯗꯨꯕꯨ ꯍꯥꯏꯌꯨꯕ, ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝꯅꯣ? ꯕꯤꯔ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯍꯥꯏꯔꯛꯏ. ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯉꯁꯥꯏ ꯂꯥꯛꯑꯝꯃꯤ. ꯑꯗꯨꯒ ꯄꯥꯎ ꯑꯃ ꯇꯝꯂꯛꯏ. ꯑꯩꯒꯤ ꯏꯃꯥꯒꯤ ꯌꯨꯝ ꯀꯩꯗꯣ ꯃꯤꯅ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯔꯤ. ꯃꯗꯣ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ. ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯔꯜ ꯑꯃꯇ ꯁꯣꯛꯄ ꯌꯥꯔꯣꯏ. ꯑꯩꯅ ꯊꯤꯡꯒꯅꯤ. ꯑꯗꯨꯅ ꯍꯌꯦꯡꯁꯦ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯗꯕ ꯌꯥꯗ꯭ꯔꯦ. ꯍꯞꯇꯥ ꯑꯃ ꯈꯔ ꯍꯦꯟꯅ ꯂꯩꯔꯛꯄ ꯌꯥꯏ. ꯋꯥꯁꯨ ꯇꯥꯟꯅꯒꯗꯕ ꯈꯔ ꯂꯩ, ꯑꯗꯨꯅꯅꯤ. ꯋꯥ ꯑꯗꯨꯗ ꯃꯇꯤ ꯈꯖꯤꯛꯇꯪ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ. ꯀꯅꯥꯅꯕꯨ ꯅꯨꯡꯉꯥꯏꯒꯅꯤ? ꯂꯨꯍꯣꯡꯕꯗ ꯉꯥꯏꯔꯤꯕ ꯅꯨꯄꯤ ꯑꯃꯕꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯊꯥꯗꯣꯛꯂꯒ ꯍꯨꯟꯗꯣꯛꯄꯤꯔꯒ ꯆꯠꯈ꯭ꯔꯕꯗꯤ ꯃꯥꯅ ꯀꯔꯝꯅ ꯂꯩꯇꯥꯅ ꯂꯩꯍꯧꯒꯅꯤ? ꯍꯣꯏ, ꯑꯗꯨ ꯌꯥꯔꯒꯗꯤ ꯈꯔ ꯇꯦꯟꯊꯅ ꯂꯩꯕꯤꯔꯒ ꯍꯟꯕꯤꯔꯛꯎꯀꯣ. ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯁꯤꯗ ꯏꯇꯣꯝꯅ ꯂꯩꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ. ꯍꯣꯏꯗ, ꯑꯩꯁꯨ ꯅꯪꯕꯨ ꯊꯥꯗꯣꯛꯅꯤꯡꯕ ꯅꯠꯇꯦ. ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯂꯕꯁꯨ ꯌꯥꯏ. ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯕꯛꯇꯤ ꯃꯩꯅꯤ. ꯇꯝꯕ ꯉꯝꯕ ꯅꯠꯇꯦ. ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯕ ꯑꯃꯠꯇ ꯅꯠꯇꯦ. ꯍꯣꯏ, ꯑꯩ ꯋꯥꯔꯕꯁꯨ ꯋꯥꯅ ꯅꯪꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯒꯦ. ꯉꯥꯏꯈꯣ, ꯑꯩꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯈꯛꯇꯪꯗꯤ ꯁꯤꯟꯅꯔꯝꯂꯒꯦ. ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ. ꯕꯤꯔ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯎꯄꯨ ꯑꯗꯨꯗꯒꯤ ꯆꯦꯔꯣꯜ ꯈꯔ ꯄꯨꯊꯣꯔꯛꯏ. ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯤꯔꯝꯃꯤ. ꯀꯔꯤꯒꯤꯅꯣ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤꯒꯤ ꯆꯦꯔꯣꯜ ꯑꯁꯤꯕꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯤꯕꯗꯤ? ꯈꯪꯗ꯭ꯔꯦ ꯅꯨꯄꯤ, ꯃꯁꯦ ꯅꯪꯉꯣꯟꯗ ꯉꯁꯤꯗꯒꯤ ꯁꯤꯟꯅꯔꯒꯦ. ꯅꯪꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ. ꯑꯩꯒꯤ ꯈꯣꯡꯆꯠ ꯇꯝꯕ ꯉꯝꯗꯦ. ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯅꯪꯅ ꯃꯄꯨ ꯑꯣꯏꯒꯗꯕꯅꯤ. ꯀꯔꯤꯅꯣ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯣ? ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ. ꯑꯩ ꯅꯥꯏꯇꯣꯝ ꯍꯤꯡꯍꯧꯕ ꯉꯝꯃꯣꯏ. ꯀꯞꯀꯅꯨ. ꯑꯩꯅ ꯁꯤꯜꯂꯤꯕꯁꯦ ꯇꯨꯡꯒꯤꯅꯤ. ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯒꯦ ꯈꯜꯂꯤꯕꯁꯦ ꯃꯁꯤꯗ ꯅꯪꯒꯤ ꯈꯨꯠꯌꯦꯛ ꯑꯃ ꯇꯧꯁꯤꯜꯂꯨ, ꯑꯗꯨꯒ ꯆꯦꯠꯅ ꯊꯝꯖꯤꯜꯂꯨ. ꯃꯇꯝꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯕꯅꯤ. ꯅꯪꯅ ꯑꯩꯒꯤ ꯊꯥꯖꯕꯁꯤꯁꯨ ꯃꯥꯡꯍꯜꯂꯣꯏ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ. ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯗ. ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯜꯂꯛꯀꯅꯤ. ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯗꯨꯅ ꯉꯥꯏꯔꯝꯃꯨ. ꯍꯣꯏ, ꯅꯪꯕꯨ ꯅꯤꯡꯖꯕꯅ ꯑꯩꯒꯤ ꯏꯊꯧ ꯑꯣꯏꯔꯒꯦ. ꯕꯤꯔ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯕꯗꯨ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨꯗꯤ ꯀꯥꯏꯔꯕꯅꯤ. ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ?
ꯑꯋꯥꯕ ꯄꯨꯝꯕꯕꯨ ꯀꯥꯎꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯅꯣꯛꯂꯒ ꯃꯕꯨꯛ ꯑꯗꯨ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ, ꯃꯇꯦ, ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ, ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ? ꯆꯥꯔꯁꯤ, ꯄꯨꯛꯁꯤ ꯈꯣꯡꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯛꯑꯦꯕ ꯄꯨꯛꯅꯁꯨ꯫ ꯃꯇꯦ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯂꯣꯏꯕꯒ ꯆꯞ ꯃꯥꯟꯅꯔꯦ, ꯊꯤꯔꯛꯑꯒꯦ, ꯆꯥꯊꯣꯛꯑꯁꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯄ ꯂꯣꯏꯅꯔꯦ꯫ ꯕꯤꯔꯗꯤ ꯋꯥꯃꯟꯕꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯃꯇꯤꯁꯨ ꯀꯣꯜꯂꯤꯛ ꯐꯦꯡꯕ ꯂꯣꯏꯕꯒ ꯆꯪꯂꯛꯑꯦ꯫ ꯕꯤꯔ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯍꯌꯦꯡ ꯆꯠꯄꯗ ꯁꯦꯠꯅꯅꯕ ꯍꯥꯏꯗꯨꯅ ꯈꯥꯎ ꯑꯃꯗ ꯐꯤꯔꯣꯜ ꯈꯔ ꯌꯣꯝꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯁꯨ ꯇꯨꯝꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ꯫ ꯃꯇꯤ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯆꯥꯛ ꯊꯨꯅ ꯊꯣꯡꯉꯤ꯫ ꯕꯤꯔꯁꯨ ꯍꯧꯒꯠꯂꯛꯑꯦ꯫ ꯏꯔꯨ ꯃꯥꯏꯊꯖꯕ ꯍꯦꯛ ꯂꯣꯏꯕꯒ ꯆꯥꯛꯁꯨ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯔꯦꯗ, ꯆꯥꯛꯀ ꯂꯥꯝꯕꯅꯦ, ꯑꯐꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤꯗꯣ ꯉꯁꯤꯗꯤ꯫ ꯃꯇꯤꯁꯨ ꯅꯣꯛꯏ꯫ ꯑꯁꯨꯝꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯗꯨ ꯆꯥꯊꯣꯛꯄ ꯂꯣꯏꯅꯔꯕ ꯃꯇꯨꯡꯗ ꯕꯤꯔ ꯆꯠꯅꯅꯕꯒꯤ ꯁꯦꯝ ꯁꯥꯕ ꯄꯨꯝꯕ ꯂꯣꯏꯔꯦ꯫ ꯃꯇꯤꯁꯨ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯦ꯫ ꯑꯗꯨꯒ ꯑꯐꯕ ꯋꯥꯍꯩꯅ ꯃꯄꯨꯔꯣꯏꯕꯕꯨ ꯊꯧꯖꯥꯜ ꯇꯧꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯕꯤꯔꯁꯨ ꯆꯠꯈ꯭ꯔꯦ꯫ ꯃꯇꯤꯁꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯃꯥꯒꯤ ꯃꯊꯧ ꯑꯗꯨ ꯇꯧꯈ꯭ꯔꯦ꯫ ꯁꯣꯝꯗ ꯕꯤꯔꯁꯨ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨ ꯂꯥꯟꯊꯣꯔꯛꯄ ꯍꯧꯔꯦ꯫ ꯈꯪꯍꯧꯗꯅ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯅꯤ꯫ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯎꯃꯪ ꯃꯆꯥ ꯑꯗꯨꯗ ꯌꯥꯝꯅ ꯐꯖꯔꯕ ꯁꯖꯤ ꯑꯃꯈꯛ ꯆꯦꯟꯈꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯃꯤꯠ ꯑꯗꯨ ꯊꯛꯀꯠꯄ ꯃꯈꯩ ꯌꯦꯡꯉꯤ꯫ ꯃꯥꯅ ꯊꯧꯔꯤꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯐꯠ ꯈꯥꯝꯂꯒ ꯀꯨꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯋꯥꯈꯜ ꯇꯧꯔꯝꯃꯤ, ꯑꯁ, ꯄꯪꯊꯦꯡ ꯊꯦꯡꯕꯁꯨ ꯅꯠꯇ꯭ꯔꯤ, ꯑꯩꯕꯨ ꯁꯖꯤ ꯑꯁꯤ ꯑꯝꯇ ꯐꯥꯔꯨꯁꯤꯔꯅꯤ꯫ ꯑꯩꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯋꯥꯅ ꯉꯥꯏꯖꯔꯛꯄꯅꯤ ꯁꯖꯤ ꯑꯁꯤ ꯑꯃꯨꯛꯇꯪꯗꯤ ꯎꯖꯒꯦ ꯍꯥꯏꯗꯨꯅ꯫ ꯅꯠꯇ꯭ꯔꯒꯅ ꯑꯩꯕꯨ ꯑꯗꯨꯝ ꯍꯟꯈꯤꯕꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ? ꯅꯠꯇꯦ, ꯃꯁꯤꯒꯤ ꯇꯟꯖꯥ ꯑꯁꯤ ꯃꯥꯡꯍꯟꯕ ꯆꯨꯝꯃꯤ꯫ ꯑꯩ ꯑꯃꯨꯛꯇ ꯇꯥꯟꯅꯔꯨꯈꯤꯒꯦ꯫ ꯃꯁꯤꯗ ꯁꯖꯤꯁꯤ ꯃꯆꯤꯟꯖꯥꯛ ꯆꯥꯗꯨꯅ ꯂꯩꯔꯤꯅꯤ꯫ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯇ꯭ꯔꯤꯉꯩ ꯑꯁꯤꯗ ꯐꯥꯍꯧꯔꯒꯦꯗ꯫ ꯑꯁꯨꯝꯅ ꯕꯤꯔ ꯊꯨꯅ ꯎꯃꯪ ꯑꯗꯨꯗ ꯆꯦꯟꯈꯠꯂꯛꯏ꯫ ꯁꯖꯤ ꯑꯗꯨ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯇꯥꯕꯗ ꯁꯖꯤ ꯑꯗꯨ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯕꯤꯔꯁꯨ ꯑꯗꯨꯝ ꯆꯦꯜꯂꯛꯏ꯫ ꯃꯥꯏꯀꯩ ꯈꯪꯗꯅ ꯁꯖꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯏ꯫ ꯋꯥꯃꯟꯈꯤꯕꯅ ꯉꯥꯏꯍꯥꯛ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯐꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯁꯖꯤ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯃꯅꯤꯡꯂꯣꯝꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯏꯁꯤꯡ ꯊꯛꯂꯝꯃꯤ꯫ ꯃꯗꯨ ꯃꯍꯥꯛꯅ ꯄꯨꯛꯅꯤꯡ ꯈꯣꯏꯗꯥꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯥꯁꯨ ꯇꯞꯅ ꯇꯞꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯑꯃꯨꯛ ꯊꯨꯅ ꯆꯦꯟꯁꯤꯜꯂꯨꯔꯕꯗꯤ ꯁꯖꯤ ꯑꯗꯨꯁꯨ ꯆꯦꯟꯈꯤꯒꯅꯤ꯫ ꯑꯗꯨꯅ ꯄꯥꯈꯠꯇꯨꯅ ꯍꯩꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯃꯥꯅ ꯁꯖꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯊꯦꯡꯂꯨꯕꯗꯗꯤ ꯁꯖꯤ ꯑꯗꯨꯗꯒꯤ ꯍꯤꯡꯆꯥꯕꯤ ꯃꯣꯜꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯕꯤꯔ ꯃꯁꯥꯗꯨ ꯅꯤꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯆꯦꯟꯅꯅꯕ ꯇꯧꯏ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯥꯏꯀꯩ ꯄꯨꯝꯕ ꯊꯠꯆꯤꯜꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯂꯥꯡꯗ ꯃꯤꯑꯣꯏ ꯑꯃ ꯊꯨꯔꯦꯗꯣ꯫ ꯍꯦ ꯍꯤꯡꯆꯥꯕꯤ, ꯅꯪꯅ ꯑꯩꯕꯨ ꯐꯥꯕ ꯅꯠꯇꯦ, ꯑꯩꯕꯨ ꯊꯥꯗꯣꯛ, ꯃꯗꯨꯅ ꯅꯪꯒꯤ ꯌꯥꯏꯐꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯋꯥꯁꯤꯡ ꯑꯗꯣ ꯑꯩꯅ ꯑꯃꯠꯇ ꯊꯥꯖꯗꯦ꯫ ꯑꯗꯨꯒ ꯅꯪꯕꯨ ꯑꯩꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯒꯅꯤ꯫ ꯑꯩꯅ ꯊꯥꯗꯣꯛꯅꯤꯡꯕ ꯃꯇꯝꯗ ꯊꯥꯗꯣꯛꯀꯅꯤ꯫ ꯑꯩꯒꯤ ꯂꯥꯡꯗ ꯊꯨꯈ꯭ꯔꯕ ꯅꯪꯗꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯊꯪ ꯏꯟꯗꯨꯅ ꯊꯕꯛ ꯁꯨꯕ ꯇꯥꯕꯅꯤ꯫ ꯕꯤꯔ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅꯁꯨ ꯂꯣꯏꯔꯦ꯫ ꯇꯧꯐꯝ ꯑꯃ ꯏꯈꯪ ꯈꯪꯗ꯭ꯔꯦ꯫ ꯍꯦ ꯍꯤꯡꯆꯥꯕꯤ, ꯅꯪꯅ ꯁꯦꯜ ꯄꯥꯝꯂꯕꯁꯨ ꯑꯩꯅ ꯂꯣꯏꯅ ꯄꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯑꯃꯗꯤ ꯑꯩꯅ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯅꯍꯥꯛꯅ ꯑꯃꯨꯛꯇꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯌꯨ꯫ ꯍꯤꯡꯆꯥꯕꯤ, ꯑꯩꯈꯣꯏꯒꯤ ꯏꯐꯝꯗꯗꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯑꯇꯥꯡꯕꯅꯤ꯫ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯈꯪꯏ꯫ ꯑꯩꯁꯨ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯐꯕꯤ ꯍꯤꯡꯆꯥꯕꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯦ ꯐꯪꯖꯔꯕꯁꯨ ꯑꯩꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯑꯩꯒꯤ ꯑꯔꯩꯕ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯇꯨꯅ ꯄꯥꯡꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯐꯠꯇ꯭ꯔꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯈꯔꯅ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕ ꯃꯍꯥꯛꯄꯨ ꯐꯥꯈꯤ, ꯑꯗꯨꯒ ꯍꯥꯠꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯃꯥꯡꯍꯜꯂꯒꯦ ꯍꯥꯏꯅ ꯈꯟꯈꯤ꯫ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯍꯥꯛꯄꯨ ꯀꯥꯎꯕ ꯂꯩꯇꯦ꯫ ꯅꯪꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯕ ꯃꯇꯝꯗ ꯑꯩꯅ ꯊꯥꯗꯣꯛꯄꯤꯒꯅꯤ꯫ ꯑꯩꯒꯤ ꯑꯅꯤꯡꯕ ꯊꯨꯡꯍꯜꯂꯨ, ꯄꯨꯛꯆꯦꯜ ꯁꯦꯡꯉꯨ, ꯅꯪꯕꯨ ꯑꯁꯣꯛ ꯑꯄꯜ ꯊꯣꯛꯍꯜꯂꯣꯏ꯫ ꯕꯤꯔ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯉꯛꯄꯅꯤ ꯃꯤꯑꯣꯏꯕ, ꯑꯁꯨꯛ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯍꯛꯄ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯈꯔꯅ ꯑꯗꯨꯝꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯐꯠꯂꯝꯂꯣꯏ ꯍꯥꯏꯕꯗꯨꯗꯤ ꯂꯥꯟꯒꯅꯤ ꯈꯜꯂꯤ꯫ ꯃꯗꯨꯁꯨ ꯑꯆꯨꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯅꯥꯕꯨꯁꯨ ꯊꯥꯖꯗ꯭ꯔꯤ, ꯅꯈꯣꯏꯕꯨ ꯋꯥꯔꯧꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯅ ꯊꯝꯒꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗꯤ ꯅꯪ ꯈꯥꯡꯗꯨꯅ ꯂꯩꯕ ꯇꯥꯔꯦ꯫
ꯕꯤꯔ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ ꯎꯄꯥꯏꯁꯨ ꯂꯩꯇ꯭ꯔꯦ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯌꯥꯊꯪ ꯉꯥꯛꯄ ꯇꯥꯈꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯇꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯁꯣꯟꯖꯔꯝꯃꯤ ꯃꯇꯤ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩꯕꯨ ꯂꯥꯛꯄ ꯅꯪ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯨ ꯑꯩꯅꯁꯨ ꯅꯪꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯉꯥꯏꯈꯤꯒꯅꯤ ꯁꯣꯝꯗ ꯊꯥ ꯑꯃꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯇꯕꯗꯒꯤ ꯃꯇꯤ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯦ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯣ ꯅꯠꯇ꯭ꯔꯒꯅ ꯊꯕꯛꯇꯨꯕꯨ ꯌꯥꯗ꯭ꯔꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯕ ꯖꯥꯠꯂꯥ ꯅꯠꯇꯦ ꯏꯁꯣꯔ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯑꯁꯣꯏ ꯑꯉꯥꯝꯇꯗꯤ ꯌꯥꯎꯍꯟꯕꯤꯒꯅꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯕꯨ ꯈꯨꯜ ꯑꯗꯨꯗ ꯑꯃꯨꯛꯇ ꯆꯠꯇꯨꯅ ꯌꯦꯡꯂꯨꯁꯤꯔꯥ ꯃꯗꯨꯅ ꯐꯒꯗꯕ ꯃꯥꯜꯂꯤ ꯑꯩ ꯋꯥꯈꯜ ꯑꯁꯦ ꯂꯩꯇꯥꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯃꯇꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯊꯝꯕꯥꯜ ꯆꯪꯂꯛꯂꯦ ꯕꯦꯝꯃ ꯏꯃꯥ ꯂꯥꯛꯂꯤꯅꯦꯍꯦ ꯃꯃꯥꯕꯨ ꯎꯕꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯤ ꯂꯥꯛꯑꯣ ꯏꯃꯥ ꯆꯪꯁꯦ ꯃꯈꯣꯏ ꯑꯅꯤꯗꯨ ꯐꯝꯊꯃꯤꯟꯅꯔꯦ ꯏꯃꯥ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯛꯏ ꯏꯆꯥꯕꯨ ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯣ ꯈꯪꯗꯦꯗ ꯏꯃꯥ ꯑꯩ ꯋꯥꯈꯜꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯆꯥꯛ ꯑꯝꯇ ꯆꯥꯕ ꯆꯪꯗ꯭ꯔꯦ ꯀꯩꯗꯧꯔꯒꯦꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯍꯥꯏꯌꯨꯅꯦ ꯏꯃꯥꯗ ꯅꯌꯥ ꯅꯨꯄꯥꯗꯣ ꯏꯅꯦꯝꯄꯣꯛꯀꯤ ꯈꯨꯜꯗ ꯃꯥꯒꯤ ꯌꯨꯝꯒꯤ ꯏꯪꯈꯣꯜ ꯀꯔꯤ ꯀꯔꯥꯒꯤ ꯍꯪꯕ ꯆꯠꯈꯤꯕꯅꯦꯕ ꯍꯞꯇꯥ ꯑꯃꯈꯛꯇꯅꯦ ꯍꯥꯏꯔꯝꯕꯅꯦ ꯑꯗꯨꯕꯨ ꯊꯥ ꯑꯃꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯅꯪꯕꯨ ꯅꯍꯥꯟꯃꯈꯩ ꯏꯃꯥꯗ ꯍꯥꯏꯔꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯖꯥꯎꯁꯤꯗ ꯅꯇꯣꯝꯇ ꯂꯩꯕꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯔꯤꯒꯦ ꯅꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯌꯥꯗꯕ꯭ꯔꯣ ꯏꯃꯥ ꯑꯩ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯩꯝꯇ ꯈꯟꯗ꯭ꯔꯤ ꯑꯗꯨꯗ ꯑꯩꯅ ꯅꯨꯡꯁꯥ ꯊꯤꯔꯤꯕꯗꯤ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯕ ꯑꯁꯤꯅꯤ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯪꯍꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ ꯈꯪꯗ꯭ꯔꯦꯗ ꯏꯕꯦꯝꯃ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯃꯥꯁꯨ ꯊꯕꯛꯅ ꯌꯥꯗꯗꯨꯅ ꯇꯧꯔꯝꯕꯁꯨ ꯌꯥꯏ ꯍꯌꯦꯡꯅꯦ ꯏꯃꯥ ꯃꯤꯑꯣꯏ ꯈꯔ ꯊꯥꯗꯨꯅ ꯌꯦꯡꯍꯜꯂꯨꯒꯦ ꯍꯣꯏ ꯏꯃꯥ ꯃꯗꯨꯅ ꯐꯒꯗꯕ ꯃꯥꯜꯂꯤ ꯑꯩꯒꯤꯗꯤ ꯏꯃꯥ ꯅꯪ ꯈꯛꯇꯅꯤ ꯑꯩ ꯅꯣꯡꯃꯒꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯋꯥꯏ ꯏꯗꯣꯝ ꯅꯥꯏꯇꯣꯝ ꯍꯤꯡꯍꯧꯔꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯗꯁꯨ ꯑꯩ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝ ꯁꯣꯟꯊꯩ ꯊꯝꯕꯥꯜ ꯃꯆꯥꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ ꯍꯥꯏꯔꯛꯏ ꯏꯆꯥꯁꯤꯗꯤ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕꯅꯣ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯥꯅ ꯐꯅꯅꯕ ꯂꯣꯏꯅ ꯁꯤꯟꯒꯅꯤ ꯏꯆꯥꯅ ꯅꯣꯛꯅ ꯂꯩꯕꯗꯨꯅꯤ ꯏꯃꯥꯅ ꯄꯥꯝꯖꯔꯤꯕꯁꯤ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯑꯩ ꯆꯥꯛ ꯂꯣꯏꯔꯦ ꯏꯇꯣꯝꯇ ꯆꯥꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯑꯅꯤ ꯆꯥꯃꯤꯟꯅꯁꯤ ꯑꯩ ꯊꯤꯔꯛꯑꯒꯦ ꯍꯣꯏ ꯆꯥꯔꯁꯤ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯈ꯭ꯔꯦ ꯊꯝꯕꯥꯜꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯃꯇꯣꯝꯇ ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯍꯨꯟꯇꯣꯛꯂꯝꯒꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯃꯥꯅ ꯃꯇꯝ ꯈꯔ ꯕꯤꯔꯅ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯁꯤ ꯍꯥꯏꯕꯁꯨ ꯃꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦꯗꯣ ꯇꯁꯦꯡꯕꯗꯤ ꯃꯇꯤ ꯂꯦꯞꯈꯤꯕ ꯑꯃꯗ ꯂꯦꯞꯆꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯅꯨꯡꯁꯤꯅ ꯊꯝꯕꯥꯜꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯊꯝꯕꯥꯜꯅ ꯃꯤꯑꯣꯏ ꯈꯔ नेक्ꯇꯨꯅ ꯕꯤꯔꯕꯨ ꯍꯪꯕ ꯆꯠꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯕꯤꯔꯗꯤ ꯂꯥꯛꯇꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯊꯝꯕꯥꯜ ꯃꯆꯥꯅꯨꯄꯤꯒꯤ ꯈꯟꯕꯗ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯄꯥꯎ ꯑꯁꯤꯕꯨ ꯀꯔꯝꯅ ꯇꯝꯂꯁꯤꯒꯦ ꯈꯟꯕꯗ ꯃꯥꯅ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯥꯅ ꯋꯥꯈꯜ ꯇꯧꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯇꯤ ꯑꯗꯨ ꯆꯪꯂꯛꯏ ꯏꯃꯥ ꯃꯆꯥꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯇꯥꯔꯦ ꯏꯕꯦꯝꯃ ꯏꯃꯥ ꯁꯤꯗ ꯂꯩꯌꯦ ꯃꯇꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯀꯝꯗꯧꯔꯒꯦ ꯉꯔꯥꯡ ꯏꯃꯥꯅ ꯃꯤꯑꯣꯏ ꯊꯥꯅꯤ ꯍꯥꯏꯕꯗꯨꯕꯨ ꯊꯥꯈ꯭ꯔꯕ꯭ꯔꯣ ꯊꯝꯕꯥꯜ ꯋꯥꯐꯝ ꯑꯁꯤ ꯂꯣꯠꯇꯨꯅ ꯊꯝꯕꯗꯤ ꯌꯥꯔꯣꯏꯗꯕ ꯑꯣꯏꯕꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯄꯅ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯛꯂꯦ ꯕꯦꯝꯃ ꯕꯤꯔꯗꯨ ꯈꯨꯜ ꯑꯗꯨꯗ ꯂꯥꯛꯇꯦ ꯍꯥꯏꯅ ꯍꯥꯏ ꯃꯍꯥꯛ ꯇꯁꯦꯡꯅ ꯁꯛꯈꯪꯗꯕꯁꯤꯡꯒꯤ ꯂꯥꯡꯗ ꯊꯨꯔꯝꯂꯒꯅꯤ ꯋꯥꯗꯨꯗ ꯃꯇꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯝꯃꯤ ꯏꯃꯥ ꯀꯩꯅꯣ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯕꯣ ꯃꯥꯅ ꯀꯨꯏꯔꯛꯑꯣꯏ ꯊꯨꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯒ ꯏꯃꯥ ꯑꯩꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯅꯆꯥꯒꯤ ꯃꯄꯣꯛꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯥ ꯊꯝꯕꯥꯜ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ ꯕꯦꯝꯃ ꯊꯧꯅꯥ ꯂꯩꯇꯕ ꯌꯥꯗꯦ ꯏꯃꯥꯁꯨ ꯅꯄꯥꯕꯨꯡꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯅꯪꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯂꯛꯂꯤꯕꯁꯤꯅꯤ ꯑꯗꯨꯕꯨ ꯏꯃꯥ ꯑꯩꯗꯤ ꯁꯥꯡꯂꯕ ꯄꯨꯟꯁꯤꯁꯦ ꯅꯥꯏꯇꯣꯝ ꯂꯣꯏꯈꯤꯕꯗꯤ ꯄꯥꯝꯗꯦ ꯏꯃꯥ ꯑꯩ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯃꯥꯕꯨ ꯍꯜꯂꯛꯄ ꯑꯩ ꯑꯁꯨꯛ ꯉꯥꯏꯈꯤꯒꯦ ꯏꯃꯥꯒꯤ ꯕꯦꯝꯃ ꯏꯃꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯑꯩ ꯆꯠꯂꯒꯦ ꯏꯃꯥ ꯃꯇꯤꯗꯨ ꯆꯦꯟꯈꯤꯔꯝꯃꯤ ꯃꯥꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯅꯨꯄꯥ ꯑꯃꯈꯛꯀ ꯊꯦꯡꯅꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯃꯅꯥꯎ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯃꯇꯤꯕꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯏꯆꯦ ꯀꯔꯤ ꯇꯧꯔꯕꯒꯦ ꯀꯞꯂꯤꯕꯗꯨꯕꯣ ꯃꯇꯤꯗꯨ ꯃꯅꯥꯎꯒ ꯆꯍꯤ 3 ꯈꯦꯠꯅꯩ ꯃꯥꯗꯤ ꯑꯉꯥꯡꯅꯤ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯔꯝꯃꯤ
Manau magi mawong adu khajiktangdi nungaite masu matibu nungsijabani. Asumna ningba kairabagi lambida mati numit chupa tawfam khangdana lelammi. Leikaigi miyam adusu paw adu mathang khangnaraklabada mati ikaibana suloire. Tha ama amu haujinkre. Nongmadi maha kaithelda thorakle. Manauna magi matungda inaraklamme. Mati sauna onthoklaga hairei. He ngang. Kaino nangna pamlibase ha? Ai nangna nungaitana adumna ningba kaina amuba chandalna leitengboda. Imisina yengba ngamde. Ai nangbu khanjarakpa koiri. Ai nangbu yam nungsi je mate. Manau. Ai se lukhrabi amani haibasi nangsu khangliba natra. Kana amatana aibu kaihaurakanu. Punsi chupa ai naitom hingjakrage. Masina ai yaifaba oiragani haina khali. Madugi wakal adu thadaubiyo. Miwai kaya amasu ani ahumlak mayum panaribaduni. Adubu aidi makhoigi thawong adu pamdi. Adudi hayo. Punsi chupa nongmata nokpa phangdana hingba haibasi nang yazarabra. Mati haifam khangde. Aingonda masigi wase amukhana hairakanu. Mati du chatkre. Manausu adum nungti numit khudingi magi mafamda hanjin haizarame. Nongmadi soidana mahakna yabirakani haibagi asa thamjari. Magi mawong aduda mati su nongmadi wakhala makhalaklamme. Ai sibosum naitom hingi gadawribra. Tasengna manau asina ibu nungshiribra. Ai su chahidi kaya yamba ahalloiba maksu nate. Aina mangondagi chahi taruk phawbudi halle khene. Adubu khangdri. Ibu asuk sangnaba punsi se. Lukhrabi oiduna hingadawribra. Natragana aibu nungsijaba kana amagi makada lairubana phagadawribra. Khangdri. Ai kari tawgadabano. Asumna matidu wakal khalingaida mama ibema thamba lai. Bema, nangbu kadaida leige. Mati mamagi khonjel adu taraduna khumlai. Ima, ai sida laye chango. Thamba su changlai. Khadang namduna famlaga lairame. Thamba su changlakduna hairei. Bema, ima paw matai ni he. Kari paw no ima. Noigi lekai sigi manau haiba nupa ama lei haine. Mana nangonda tatana. Nangi na tung inay hai. Nupa machadubu kamdauge. Ha. Nang na masakhang mamiraba. Ima, ay sumadu khalamlibani. Khangde. Amuksu sanglaba punsi se. Naitom loikigadra khanbada ay wadaba ngamde. Nokpa phangdana loikibadusu ay pamde. Hai. Miyoibagi punsi haibasidi masini. Ima na pamlibadi nang na haraw momon minok tamna. Nok na laibaduni. Kanade. Nang luhongnaba tawsi. Punsi chupa. Natomta na sinlangduna laiba haibase khudong charaoi. Amadi ima na birabu laikidre haiduna. Miraibadi nate. Masu nungsi. Adubu chakraba magi damag. Hinghauriba aikhoigisu khandaba yadabani. Adubu ima. Mahakta singna siri haiba pawadu madi tadri. Magi hakjang phangkibasu laite. Karigumba mana amu halakpa taragadi kamdongni. Aibu mana oktabini haina khankiroi ima. Imadi madugi thajaba karisu laitre. Tha anidi suredo. Kari mata mawa mapaw tade. Sakhangdaba singna mabu soidana namduna halamlagani. Onthokpani miyoibagi mapok ase. Asuk chamna hingjariba aikhoi ase. Karaidagino phattaba wakhal asina hana hekta mangjal tharaklibani. Khangdre ima. Ai kari haigadabani. Wakhalse amta thokdre. Kanade. Imana nangbu manau hairiba nupa aduda luhongbirage khali. Nakhoi animak yum asida punna layo. Nupa macha adusu magini haibada kanamata leite haina pautai. Tasengna mana thamoi senglabadi mabu yum asigi mapu oihalase. Ngasi phawbadadi khul asida magi miwa amatadi takidre. Lekainasu phaibudi hainabani. Khangde. Aibu nungsibibasu adum male. Aina phanathina chairaba phawbada. Mana adum aigi itungda ine. Kanade. Nupa machado kadaidagino. Imaga amukta unagi. Maga wari sananigi. Ima nangbu athuba matamda luhongbiba pami. Ima madumadi phajadre. Luhonggadawriba nupi amagi mamana. Nupa mayumda hairuba haibase phajade. Aduna ai hayeng maga unaduna hairage. Aduga wakhanaba laknanaba. Phare. Madu oirabadi phare. Ima amuk hankrage ko hayeng soiba yadabani. Asumna thambalsu mayum maikai pangkre mathangi numitta mati thoraklamme. Lambida manau lakpa ngairame. Masidi mahak monda kharasu nungai. Manau su chahi nauri. Masaksu yamna phajai. Masasu yamna phai.
ꯇꯦꯛ ꯇꯦꯛ ꯂꯥꯎꯕ ꯄꯥꯈꯪꯅꯤ꯫ ꯂꯥꯞꯅ ꯃꯥꯅ ꯂꯥꯛꯄꯗ ꯎꯔꯦ, ꯃꯗꯨ ꯎꯕꯗ ꯃꯇꯤꯁꯨ ꯃꯤꯍꯨꯜ ꯆꯣꯡꯂꯛꯏ꯫ ꯃꯅꯥꯎꯁꯨ ꯅꯛꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯀꯅꯥ ꯉꯥꯏꯔꯝꯂꯤꯕꯅꯣ?" "ꯃꯅꯥꯎ, ꯑꯩ ꯋꯥꯐꯝꯁꯦ ꯀꯔꯝꯅ ꯍꯧꯗꯣꯛꯀꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯅꯪꯅ ꯇꯁꯦꯡꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯗꯨꯗ ꯑꯩꯁꯨ ꯊꯃꯣꯏ ꯄꯥꯜꯂꯨꯕꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯇꯁꯦꯡꯅ ꯑꯩꯒꯤꯗꯃꯛ ꯅꯍꯥꯛ ꯂꯦꯞꯄꯤꯕ ꯉꯝꯒꯗ꯭ꯔꯥ?" "ꯉꯝꯒꯅꯤ, ꯀꯔꯤꯒꯤ ꯉꯝꯂꯣꯏ? ꯑꯩ ꯅꯪꯒꯤꯗꯃꯛ ꯁꯤꯕ ꯐꯥꯎꯕ ꯉꯝꯒꯅꯤ꯫ ꯑꯩꯅ ꯂꯦꯞꯈꯤꯕ ꯐꯤꯔꯦꯞꯇꯤ ꯂꯦꯡꯗ꯭ꯔꯕꯅꯤ, ꯃꯨꯠ ꯅꯥꯏꯔꯔꯣꯏ꯫ ꯇꯣꯂꯦꯕꯤ, ꯑꯩꯕꯨ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ꯫ ꯍꯌꯦꯡꯁꯦ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯑꯣ, ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯈꯟꯅꯅꯕ ꯂꯦꯞꯅꯅꯕ ꯇꯧꯔꯁꯤ." ꯋꯥꯗꯨꯗ ꯃꯅꯥꯎꯁꯨ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ, "ꯉꯁꯤꯁꯦ ꯑꯩꯗꯤ ꯃꯪꯂꯥꯟꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯅꯪꯅ ꯑꯁꯨꯝꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯌꯥꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ꯫ ꯑꯔꯦꯝꯕꯗ ꯑꯗꯨꯝ ꯇꯥꯔꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯃꯗꯣ ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯒꯤ ꯑꯋꯥꯕꯁꯤꯕꯨ ꯎꯕꯤꯔꯦ꯫ ꯐꯔꯦ, ꯍꯌꯦꯡꯃꯛ ꯑꯩ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯑꯒꯦ." "ꯍꯣꯏ, ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ." ꯃꯇꯤꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯊꯪ ꯍꯣꯠꯅꯔꯛꯄꯅ ꯉꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯀꯜꯂꯛꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯆꯤꯕꯣꯟ ꯉꯥꯡꯅꯩ꯫ ꯃꯈꯣꯏꯅ ꯈꯜꯂꯤꯕꯗꯤ ꯃꯇꯤꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕꯤ ꯑꯣꯏꯕꯅ ꯄꯥꯈꯪ ꯃꯆꯥ ꯑꯁꯤꯕꯨ ꯅꯝꯐꯨꯗ ꯁꯦꯜ ꯄꯤꯔꯒ ꯐꯥꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯈꯔ ꯑꯃꯅ ꯃꯅꯥꯎꯅ ꯃꯇꯤꯕꯨ ꯁꯦꯟꯖꯥꯎ ꯄꯥꯏꯕꯤ ꯑꯃ ꯑꯣꯏꯕꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯝꯃꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯁꯨ ꯃꯇꯤꯒꯤ ꯏꯃꯨꯡ, ꯕꯤꯔꯒꯤ ꯏꯃꯨꯡꯒꯨꯝꯅ ꯁꯦꯜ ꯄꯥꯏꯕ ꯀꯅꯥꯁꯨ ꯂꯩꯅꯗꯕꯅ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯀꯜꯂꯛꯅꯩ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅꯗꯤ ꯀꯔꯤꯃꯇ ꯇꯥꯕꯤꯗꯦ꯫ ꯊꯝꯕꯥꯜꯁꯨ ꯋꯥꯏ ꯑꯃ ꯍꯦꯛ ꯁꯪꯂꯦ꯫ ꯃꯇꯤꯁꯨ ꯃꯅꯥꯎꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯃꯥꯒꯤ ꯑꯋꯥꯕ ꯋꯥꯈꯜ ꯈꯔ ꯃꯈꯩꯗꯤ ꯀꯥꯎꯕ ꯉꯝꯖꯔꯦ꯫ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯍꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯐꯥꯒꯤꯗꯒꯤ ꯊꯥ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯃꯇꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯆꯦꯔꯣꯜ ꯑꯃꯈꯛ ꯄꯥꯏꯔꯒ ꯃꯅꯥꯎꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯃꯅꯥꯎ, ꯇꯥꯔꯤꯕ꯭ꯔꯣ? ꯋꯥ ꯑꯃꯈꯛꯇ ꯈꯟꯅꯁꯤ." ꯃꯅꯥꯎꯁꯨ ꯂꯥꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯦ ꯑꯗꯨꯒ ꯃꯇꯤꯅ ꯍꯥꯏꯔꯛꯏ, "ꯁꯦ, ꯃꯁꯤꯒꯤ ꯆꯦ ꯑꯁꯤꯗ ꯅꯪꯒꯤ ꯈꯨꯠꯌꯦꯛ ꯑꯃ ꯇꯧꯁꯤꯜꯂꯨ." "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯔꯤꯒꯤ ꯆꯦꯅꯣ?" "ꯍꯧꯖꯤꯛ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯁꯦ ꯅꯪꯅ ꯑꯣꯏꯍꯜꯂꯒꯦ꯫ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯔꯤ, ꯅꯪꯅꯁꯨ ꯑꯩꯕꯨ ꯊꯥꯖꯕꯗꯣ ꯃꯥꯡꯍꯟꯕꯤꯒꯅꯨ." "ꯅꯠꯇꯦ, ꯅꯠꯇꯦ, ꯑꯩꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯗꯦ꯫ ꯑꯩꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯈꯛꯇꯅꯤ꯫ ꯅꯪꯅ ꯑꯗꯨꯝ ꯄꯥꯏꯁꯜꯂꯨ꯫ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯜꯂꯦ꯫ ꯅꯪ ꯑꯁꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯤ꯫ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯐꯔꯦ, ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯕꯨ ꯊꯥꯖꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯅꯪꯒꯤ ꯊꯥꯖꯕꯕꯨ ꯃꯥꯡꯍꯜꯂꯔꯣꯏ꯫ ꯐꯔꯦ, ꯑꯩ ꯈꯨꯠꯌꯦꯛ ꯑꯁꯦ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯒꯦ." ꯃꯅꯥꯎꯅ ꯈꯨꯠꯌꯦꯛ ꯑꯗꯨ ꯇꯧꯔꯦ꯫ ꯃꯈꯥ ꯇꯥꯅ ꯃꯇꯤꯅ ꯍꯥꯏꯔꯛꯏ, "ꯆꯦꯁꯦ ꯅꯪꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯀꯩꯊꯦꯜ ꯐꯥꯎꯕꯗ ꯊꯣꯛꯂꯨꯈꯤꯒꯦ, ꯀꯨꯏꯔꯛꯑꯣꯏ꯫ ꯉꯁꯤꯗꯤ ꯁꯔꯦꯡ ꯌꯥꯝꯅ ꯆꯥꯅꯤꯡꯉꯤ, ꯆꯥꯊꯣꯛꯁꯤ." "ꯍꯣꯏ, ꯑꯩꯁꯨ ꯉꯁꯤꯁꯦ ꯑꯍꯥꯎꯕ ꯑꯃꯇꯪ ꯆꯥꯁꯤ ꯍꯥꯏꯅ ꯇꯧꯔꯝꯕꯅꯤ." "ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯂꯩꯔꯨꯈꯤꯒꯦ." ꯋꯥꯁꯤ ꯍꯥꯏꯔꯝꯂꯒ ꯃꯇꯤꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯅꯥꯎ ꯆꯦ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯤꯡꯖꯕ ꯄꯨꯝꯕ ꯊꯨꯡꯂꯦꯗꯅ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯩꯅ ꯉꯥꯏꯖꯔꯛꯂꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯃꯁꯤꯒꯤ ꯆꯦ ꯑꯁꯤ ꯈꯛꯇꯒꯤꯅꯤ꯫ ꯑꯩꯅ ꯃꯥꯒꯤ ꯃꯔꯜ ꯃꯊꯨꯝ ꯑꯁꯤꯒꯤꯗꯃꯛ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯂꯨꯍꯣꯡꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯀꯔꯤꯁꯨ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯦ꯫ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯃꯤꯡꯗ ꯄꯥꯜꯂꯦꯗ꯫ ꯂꯨꯍꯣꯡꯂꯨꯔꯕꯤ ꯃꯥꯕꯨ ꯀꯅꯥꯅ ꯅꯨꯡꯁꯤꯕ ꯉꯝꯗꯣꯏꯅꯣ? ꯃꯄꯨꯔꯣꯏꯕ ꯑꯗꯨꯁꯨ ꯁꯤꯈ꯭ꯔꯦ, ꯍꯤꯡꯂꯤ ꯍꯥꯏꯕꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯀꯥꯟꯅꯗꯦ, ꯂꯥꯛꯂꯕꯁꯨ ꯏꯪꯈꯣꯜꯗꯒꯤ ꯂꯝꯗꯒꯤ ꯂꯣꯏꯅꯃꯛ ꯑꯩꯒꯤ ꯑꯣꯏꯔꯕꯁꯤꯕꯨ ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯕꯅꯣ ꯑꯩꯅ ꯃꯥꯕꯨ ꯊꯥꯖꯍꯟꯅꯕ ꯍꯣꯠꯅꯕꯗ꯫ ꯉꯁꯤꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯈ꯭ꯔꯕ꯫ ꯀꯥꯟꯅꯗꯦ, ꯏꯁꯩꯗꯨꯝ ꯁꯛꯇꯣꯛꯀꯦ." ꯁꯣꯝꯗ ꯃꯅꯥꯎꯗꯨ ꯅꯨꯡꯉꯥꯏꯃꯟꯗꯅ ꯏꯁꯩ ꯁꯛꯄ ꯐꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟ ꯑꯗꯨꯁꯨ ꯍꯔꯥꯎꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯑꯃꯔꯣꯝꯗ ꯕꯤꯔ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯥꯕꯨ ꯌꯥꯝꯈ꯭ꯔꯕ ꯁꯤꯡ ꯑꯁꯤꯕꯨ ꯈꯥꯏꯌꯨ ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯁꯤꯡ ꯑꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯃꯗꯨꯒꯤ ꯆꯩꯊꯦꯡ ꯐꯪꯒꯅꯤ꯫ ꯕꯤꯔ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯕꯨ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯒꯗꯧꯔꯤꯕꯅꯣ? ꯃꯇꯝꯗꯤ ꯀꯌꯥꯝ ꯌꯥꯝꯅ ꯍꯧꯈ꯭ꯔꯕꯅꯣ? ꯀꯔꯤꯒꯤ ꯑꯩꯕꯨ ꯑꯁꯨꯝꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯣ? ꯅꯪꯒꯤ ꯑꯅꯤꯡꯕ ꯊꯨꯡꯗ꯭ꯔꯤꯕ꯭ꯔꯥ? ꯑꯩꯗꯤ ꯌꯨꯝꯗ ꯆꯠꯅꯤꯡꯕꯅ ꯉꯥꯎꯔꯦ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯄꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯅꯪꯒꯤ ꯋꯥ ꯑꯩꯅ ꯇꯥꯕ ꯉꯝꯈꯤꯔꯣꯏ꯫ ꯀꯥꯟꯅꯗꯦ, ꯑꯩ ꯅꯈꯣꯏꯒꯤ ꯇꯥꯠ ꯍꯩꯕ ꯃꯤꯅꯨꯡꯁꯤꯗ ꯄꯪꯊꯒꯗꯕ ꯅꯠꯇꯦ꯫ ꯊꯕꯛ ꯑꯁꯦ ꯊꯨꯅ ꯁꯨꯔꯝꯃꯨ." ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯀꯔꯤꯁꯨ ꯕꯤꯔꯕꯨ ꯊꯧꯁꯥꯕꯤꯗꯅ ꯆꯠꯈ꯭ꯔꯦ꯫ ꯕꯤꯔ ꯀꯞꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯏꯁ꯭ꯋꯔ,
Karam kandano. Nanay aihakpu nungaina thambigadauriba. Aibu asumna yahip tankiba tarabra. Aibu pangal amadati pinabiyu kaidubage. Nacha khangbagi pangal laisilakri. Nacha yang wari he sor. Biradu pukning nungaitana pena kapjarame. Matisu nungaina tumlambadu manglana dudagi fuk haugalakli. Karino. Haujiki aigi manglana dubo. Nangbu tasingnambaki kadaida leibagi. Karigin aigi manglana nangna tattana laklaga aibu kaihoriba. Aibu kapaliba. Nangbu tasingna ngasisu hingdibra. Manawsu haugalai. Mati kari tauragi. Nangbu kari mangmanglibano. Mati amo manawna wasi taraga nungai kiroi khanduna haidokte. Kaishu tawdeda. Mangda imadu urami. Masasu yamna sonna ui. Adugibo hayeng aine he hangbu chatluraga loiredana. Waranuse tumtho matamse thengli. Mati sutamna tumthakre. Angakpa nungshibani. Hingminariba miyoi ani ase. Amana amagi nungainabagi luhongjaruba amana amagi maral mathungidaba luhongjaruba. Thamoidi wakhal amamamni. Ahing adu haujinkre mathangi numeni. Manaw tariba. Tare. Ngasise ai thabakse kaya konggadaba mande yam chilli. Migi marupki sel thilugadaba yumthong yami. Aduna imado nangna khara chalaga unabiramu. Ahal suisilakpaga aikoini yengbidrabadi phararoi. Aduga imagi chana thaknanaba kharasu ebiko. Hoi leikige. Mati su thokre. Manaw su mapi hongtoklaga kari no leiraga chatkirame. Asumna Manimpok Thambagi konthong yaurakpada masak mataw yamna phajarabi nupi amakhak polangkhokta firol yanduna leirame. Hainingai leitana sathina phajai haibaduni. Lairembidagi su thoidokna hena phajai. Chahi nauriba manawgi thamoinung adu ole. Mamit adu laukthokduna yenglame. Ngaihak tarang chatlaga changlaklame. Ima Thambalbu leitabra. Nupi aduna onthoraktuna noklaga hairei. Manawdi tasengna nupi adu ubada ngauri. Lei kana oirabano? Ai matigi nupani. Oh, yani dei changbiro. Aikhoi machobidi manungda leirangani ye. Makoi ani du changminarakle. Machobi, itai la iye. Haima, Manaw, lao, chango. Kuireda, icha hoidi ukhidaba. Karam leli. Matidi yauraktabro. Yauraktre, ma hadakse thabak yamna chili. Aduna wariga pakna sanaba phangjaba nateda. Ngarangdo, manghai yamna nungairamdena imado amukta hangnuchona mana haibadagi ai laklibani. Imagidi hakchang nungaitaba kaisu leiteda. Yum masigi thaba ingkhang subi poinu su talak aduda thoraklami. Haima, Manaw, nangsu laami bro. Hoindomcha, ngasidi hekta chathoklurage haiduna laklabani. Thambalna, poinu cha khara lolo. Adugane thadoi, nana kari no chana naba leiruchu. Poinu amadi thadoi punna khumlai. Phani, makhoi ani du chatnakre Manaw thadoigi maramda khangningduna hairei. Ima, thadoi sibu yumsiga kari mari thoknage kanano. Maraiba thijaraba angangi. Matigi mapabungi Manaw nupagi machanupini. Mapabungdo lekhidaba kuirabani. Makhoigi khul amada nahamkhai leibani. Haujikna moigi law amadi yum inkhol loinamak. Mina leikhibadagi leifam leitaduna aikhoida laklibasini. Aiga puna leiminaba haibaduni. Yam nungaitaba paw haibaduni. Masini miyoibagi mapau. Hinglingai asida aikhoi nungsi janana hingminawbasina hena pharida ima. Aduni kanade. Nong phadoksu ichanupiga nakhoi ani punna lakmina. Chak chara amata chamina sidana. Hoima kaisu kaide laki. Ai nungtigi laktoini imabu unaba. Manaw thadoibu uningbana mabu nungsiba sasinarame. Mabu lapthok haningdaba sasinarame. Manawgi tat adubu thambalsu thajarame. Onthokpanida lao. Imasu nakhoina lakpase yamna haraujaribani. Manawna imagi mangda uriba singsing ase aina khara khaidokpirage haina khalaisi kuirabani. Hayengdagi khara khaiba haurage. Yaranida asigibu. Imanane mi khara neklaga tawrabasu kaide.
iya ꯋꯥꯅꯅꯕꯅꯤ ꯌꯥꯗꯦ ꯌꯥꯗꯦ ꯃꯁꯥ ꯐꯕ ꯃꯌꯥ ꯅꯨꯄꯥ ꯑꯃ ꯂꯩꯔꯤꯉꯩꯗ ꯁꯦꯜ ꯇꯤꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦꯗ ꯑꯩ ꯍꯌꯦꯡꯗꯒꯤ ꯈꯥꯏꯔꯒꯦ ꯍꯣꯏ ꯈꯪꯗ꯭ꯔꯦꯗ ꯏꯃꯥꯅꯒ ꯆꯍꯤꯁꯦ ꯁꯨꯝ ꯑꯍꯜ ꯑꯣꯏꯁꯜꯂꯛꯄꯒ ꯃꯊꯥ ꯁꯥꯖꯤꯜꯂꯛꯏ ꯏꯆꯥꯅꯨꯄꯤ ꯑꯃꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯈꯟꯕꯗ ꯏꯃꯥꯅ ꯃꯇꯝ ꯄꯨꯝꯕꯗ ꯍꯥꯏꯒꯗꯕꯗꯤ ꯏꯆꯥꯅꯨꯄꯤꯁꯦ ꯌꯥꯝꯅ ꯋꯥꯖꯔꯕꯅꯤ ꯅꯪꯅ ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯌꯨꯀꯣ ꯍꯣꯏ ꯃꯥ ꯑꯩ ꯃꯇꯝ ꯄꯨꯝꯕꯗ ꯀꯧꯖꯗꯦ ꯑꯩꯅꯁꯨ ꯃꯥꯕꯨ ꯑꯩꯒꯤ ꯊꯋꯥꯏꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ ꯇꯥꯂꯛ ꯑꯗꯨꯗ ꯄꯣꯏꯅꯨꯁꯨ ꯆꯥ ꯄꯨꯗꯨꯅ ꯊꯣꯔꯛꯏ ꯊꯥꯗꯣꯏꯁꯨ ꯂꯥꯛꯄꯒ ꯃꯄꯥ ꯆꯥꯅꯩ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ ꯊꯛꯃꯤꯟꯅꯔꯤ ꯃꯅꯥꯎ ꯊꯥꯗꯣꯏꯒꯤ ꯋꯥꯈꯜꯗ ꯇꯔꯪ ꯎꯡꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ ꯃꯌꯨꯝꯗ ꯍꯦꯛ ꯌꯧꯕꯒ ꯃꯇꯤꯒꯤ ꯅꯍꯥꯟ ꯃꯈꯩ ꯌꯦꯡꯅꯤꯡꯂꯝꯕ ꯐꯖꯔꯝꯕ ꯁꯛꯇꯝ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯊꯥꯗꯣꯏ ꯅꯠꯇꯕ ꯑꯇꯩ ꯀꯅꯥ ꯑꯃꯠꯇ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦ ꯄꯥꯝꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯇꯣꯝꯇ ꯃꯣꯃꯣ ꯅꯣꯛꯆꯔꯝꯃꯤ ꯃꯇꯤ ꯆꯪꯂꯛꯇꯨꯅ ꯍꯪꯂꯛꯏ ꯏꯃꯥꯕꯨ ꯀꯝꯗꯧꯍꯧꯔꯒꯦ ꯀꯩꯁꯨ ꯇꯧꯍꯧꯗꯦꯗ ꯃꯁꯥ ꯌꯥꯝꯅ ꯀꯜꯍꯧꯔꯤ ꯏꯃꯥꯅ ꯑꯩꯕꯨ ꯅꯨꯃꯤꯠ ꯈꯔꯅꯤ ꯃꯈꯣꯏꯗ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯤ ꯁꯪꯗ ꯄꯩꯔꯤꯕꯁꯤꯡ ꯈꯔꯗꯣ ꯑꯃꯨꯛꯇ ꯈꯥꯏꯗꯣꯛꯄꯤꯌꯨ ꯍꯥꯏꯔꯤ ꯃꯤꯒ ꯅꯦꯛꯂꯒ ꯁꯦꯜ ꯇꯤꯡꯅꯅꯕꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯅ ꯈꯥꯏꯗꯣꯛꯑꯝꯃꯒꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯨꯒꯤꯕꯨ ꯑꯩ ꯏꯃꯥꯗ ꯍꯥꯏꯒꯦ ꯃꯤ ꯅꯦꯛꯑꯒ ꯑꯣꯏꯅ ꯈꯥꯏꯍꯟꯁꯤ ꯍꯛꯆꯥꯡ ꯁꯣꯛꯅꯅꯕꯅꯤ ꯌꯥꯗꯦ ꯑꯩ ꯇꯧꯔꯒꯦ ꯍꯥꯏꯅ ꯍꯥꯏꯗꯣꯛꯂꯝꯅꯤ ꯑꯩꯅ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯨꯔꯒꯦ ꯅꯪꯁꯨ ꯅꯪꯒꯤ ꯊꯕꯛꯁꯤꯡ ꯑꯗꯣ ꯍꯣꯠꯅꯗꯕ ꯌꯥꯗꯕꯅꯤ ꯃꯅꯥꯎꯅ ꯉꯝꯅꯅꯕ ꯍꯥꯏꯅꯔꯦ ꯃꯥꯗꯤ ꯊꯥꯗꯣꯏꯕꯨ ꯎꯅꯤꯡꯕꯅ ꯉꯥꯎꯔꯦ ꯃꯇꯤꯗꯤ ꯃꯅꯥꯎꯕꯨ ꯊꯥꯖꯕꯅ ꯑꯇꯩ ꯀꯔꯤꯃꯇ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯟꯖꯕ ꯂꯩꯖꯗꯦ ꯃꯥꯒꯤ ꯆꯨꯝꯅ ꯊꯕꯛ ꯆꯠꯂꯤꯕꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯃꯅꯥꯎ ꯊꯥꯗꯣꯏꯒꯤ ꯋꯥꯈꯜꯗ ꯂꯦꯟꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯊꯝꯕꯥꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯎꯅꯕꯒꯤ ꯇꯥꯟꯖꯥꯗꯤ ꯐꯪꯗ꯭ꯔꯦ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯕꯛ ꯁꯨꯕꯤ ꯄꯣꯏꯅꯨꯁꯨ ꯃꯃꯤꯠ ꯃꯅꯥ ꯌꯥꯝꯅ ꯁꯤꯡꯉꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯟꯕ ꯇꯥꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯕ ꯑꯗꯨꯗꯁꯨ ꯇꯥꯟꯖꯥ ꯐꯪꯈꯤꯗ꯭ꯔꯦ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯇꯥꯟꯖꯥ ꯍꯥꯏꯕꯗꯨꯅꯤ ꯊꯝꯕꯥꯜꯅ ꯍꯥꯏꯔꯛꯏ ꯃꯅꯥꯎ ꯄꯣꯏꯅꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯀꯩꯊꯦꯜ ꯊꯣꯛꯂꯨꯒꯦ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯊꯥꯗꯣꯏꯁꯨ ꯂꯩꯕꯅꯤ ꯏꯁꯤꯡꯒ ꯊꯛꯅꯤꯡꯂꯕꯁꯨ ꯃꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯌꯨ ꯃꯥꯅ ꯄꯨꯊꯣꯛꯆꯔꯛꯀꯅꯤ ꯃꯅꯥꯎ ꯇꯥꯟꯖꯥ ꯑꯗꯨ ꯌꯥꯝꯅ ꯆꯥꯔꯦ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯃꯥ ꯊꯝꯕꯥꯜ ꯑꯃꯗꯤ ꯄꯣꯏꯅꯨ ꯊꯣꯛꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯅꯥꯎ ꯏꯁꯤꯡ ꯈꯧꯔꯥꯡꯕ ꯁꯥꯔꯒ ꯊꯥꯗꯣꯏꯕꯨ ꯀꯧꯔꯛꯏ ꯊꯥꯗꯣꯏꯁꯨ ꯇꯥꯔꯗꯨꯅ ꯊꯣꯔꯛꯏ ꯏꯇꯩ ꯀꯔꯤ ꯍꯥꯏꯒꯦ ꯏꯁꯤꯡ ꯈꯖꯤꯛꯇ ꯊꯛꯀꯦꯕ ꯏꯁꯤꯡ ꯌꯥꯝ ꯈꯧꯔꯥꯡꯉꯦ ꯑꯩ ꯄꯨꯊꯣꯔꯛꯑꯒꯦ ꯋꯥꯁꯦ ꯍꯥꯏꯔꯒ ꯊꯥꯗꯣꯏ ꯆꯪꯈ꯭ꯔꯦ ꯏꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯂꯒ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯅꯥꯎꯅ ꯍꯥꯏꯔꯛꯏ ꯊꯥꯗꯣꯏ ꯅꯪꯒꯤ ꯈꯪꯅꯖꯕ ꯅꯨꯄꯥꯒ ꯂꯩꯕ꯭ꯔꯣ ꯊꯥꯗꯣꯏ ꯃꯅꯥꯎꯒꯤ ꯋꯥꯗꯨꯗ ꯆꯨꯝꯅ ꯁꯨꯝ ꯍꯪꯂꯤꯕꯣꯏ ꯅꯤꯡꯗꯨꯅ ꯀꯔꯤꯁꯨ ꯈꯟꯗꯅ ꯈꯨꯝꯂꯛꯏ ꯂꯩꯇꯦꯗ ꯑꯩꯗꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯈꯜꯒ ꯂꯩꯇ꯭ꯔꯦꯗ ꯃꯅꯥꯎ ꯋꯥꯐꯝ ꯑꯁꯤꯕꯨ ꯀꯝꯗꯧꯅ ꯍꯧꯗꯣꯛꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯍꯥꯏꯗꯗꯤ ꯍꯥꯏꯔꯒꯦ ꯈꯟꯗꯨꯅ ꯀꯣꯏꯔꯒ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯃꯅꯦ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯅ ꯇꯛꯑꯒ ꯂꯩꯔꯤ ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯅ ꯃꯁꯛ ꯈꯪꯕ ꯃꯤꯔꯣ ꯅꯪꯅ ꯃꯁꯛ ꯌꯥꯝ ꯃꯨꯟꯅ ꯈꯪꯕ ꯃꯤꯅꯤ ꯅꯪꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯤꯑꯣꯏꯅꯤ ꯃꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ ꯑꯩ ꯈꯪꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯃꯤꯡꯗꯣ ꯃꯅꯥꯎ ꯀꯧꯏ ꯋꯥꯗꯨꯗ ꯊꯥꯗꯣꯏꯗꯨ ꯉꯛꯏ ꯑꯗꯨꯒ ꯐꯠ ꯑꯣꯟꯊꯣꯛꯏ ꯃꯅꯥꯎ ꯃꯈꯥ ꯇꯥꯔꯛꯏ ꯊꯥꯗꯣꯏ ꯅꯪ ꯋꯥꯈꯜꯗ ꯂꯥꯟꯅ ꯈꯟꯈꯤꯅꯨ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯏꯇꯩ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯏꯆꯦꯅ ꯈꯪꯈ꯭ꯔꯒ ꯑꯩꯕꯨ ꯐꯖꯅ ꯈꯟꯈꯤꯔꯣꯏ ꯑꯩꯗꯤ ꯌꯨꯝ ꯑꯁꯤꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯔꯤꯕ ꯍꯤꯡꯂꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯅꯪꯅ ꯅꯅꯤꯡꯇꯝꯅ ꯍꯤꯡꯕ ꯉꯝꯗꯕꯗꯣ ꯑꯩꯅ ꯅꯪꯕꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯍꯤꯡꯍꯟꯕ ꯄꯥꯝꯃꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯎ ꯃꯈꯣꯏꯒꯤ ꯋꯥꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯈꯨꯠꯇ ꯂꯩ ꯃꯈꯣꯏꯒꯤ ꯂꯟ ꯊꯨꯝ ꯑꯃꯗꯤ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯐꯝꯗ ꯑꯩꯒꯤ ꯃꯤꯡꯗ ꯑꯣꯏꯔꯕꯅꯤ ꯑꯩꯅ ꯃꯇꯤꯕꯨ ꯂꯨꯍꯣꯡꯂꯤꯕꯁꯦ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯄꯨꯟꯁꯤꯁꯤꯗ ꯅꯪꯃꯨꯛ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯀꯜꯂꯛꯆꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯊꯦꯡꯅꯈꯤꯗ꯭ꯔꯤ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯇꯝꯕꯤꯈꯤꯕ ꯃꯤꯁꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯊꯥꯗꯣꯏ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯆꯪꯉꯒꯦ ꯉꯥꯏꯈꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ ꯅꯪꯅ ꯌꯥꯔꯛꯄ ꯃꯤꯀꯨꯞꯇ ꯑꯩ ꯑꯗꯨꯝ ꯉꯥꯏꯈꯤꯅꯤ ꯅꯪꯅ ꯈꯟꯅꯤꯡꯕ ꯃꯇꯝ ꯐꯥꯎꯕ ꯈꯜꯂꯣ ꯅꯪꯅ ꯍꯦꯛ ꯌꯥꯕꯒ ꯑꯩꯅ ꯄꯨꯝꯅꯃꯛ ꯁꯤꯜꯂꯥꯡꯒꯅꯤ ꯊꯥꯗꯣꯏ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯆꯪꯈ꯭ꯔꯦ ꯑꯁꯨꯝ ꯎꯪꯗꯨꯅ ꯆꯪꯂꯛꯄꯅ ꯁꯣꯏꯕꯗꯒꯤ ꯂꯩ ꯒꯝꯂꯥ ꯑꯃꯈꯛ ꯇꯥꯈꯤꯔꯝꯃꯤ ꯃꯗꯨ ꯊꯝꯕꯥꯜꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕ ꯃꯄꯨꯔꯣꯏꯕꯅ ꯊꯝꯕꯤꯔꯝꯕ ꯒꯝꯂꯥ ꯑꯃꯈꯛꯅꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯄꯥꯈꯠꯄꯅ ꯃꯁꯥꯗꯨ ꯅꯤꯛꯈ꯭ꯔꯦ ꯍꯣꯔꯦꯟ ꯍꯜꯂꯛꯂꯕꯗꯤ ꯁꯣꯏꯗꯅ ꯃꯥꯕꯨ ꯆꯩꯔꯅꯤ ꯈꯜꯂꯤ ꯇꯥꯂꯛ ꯑꯗꯨꯗ ꯃꯅꯥꯎ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯥꯅ ꯆꯥꯏꯔꯤꯕ ꯒꯝꯂꯥ ꯑꯗꯨ ꯈꯣꯝꯖꯤꯜꯂꯤ
ꯊꯝꯕꯥꯜ ꯑꯃꯗꯤ ꯄꯣꯏꯅꯨꯁꯨ ꯀꯣꯟꯊꯣꯡꯗꯒꯤ ꯆꯪꯂꯛꯂꯦ, ꯏꯃꯨꯡꯗ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯍꯩꯃꯥ, ꯑꯩꯒꯤ ꯂꯩꯒꯤ ꯒꯝꯂꯥ ꯑꯁꯤꯗꯤ ꯀꯅꯥꯅ ꯊꯨꯒꯥꯏꯔꯤꯕ? ꯃꯅꯥꯎꯅ ꯑꯣꯏꯅ ꯊꯧꯅꯥ ꯐꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ, ꯑꯩꯅ ꯁꯣꯏꯕꯗꯒꯤ ꯇꯥꯈꯤꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯁꯣꯏꯕ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯊꯥꯗꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯊꯨꯒꯥꯏꯕꯅꯤ ꯍꯥꯏꯔꯨꯔꯕꯗꯤ ꯃꯥꯕꯨ ꯁꯣꯏꯗꯅ ꯉꯥꯡꯂꯒꯗꯕꯅꯤ, ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯉꯥꯡꯗꯕꯅꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ, ꯊꯥꯗꯣꯏ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯛꯏ꯫ ꯇꯁꯦꯡꯅ ꯃꯅꯥꯎꯅ ꯃꯥꯕు ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯑꯃꯨꯛ ꯊꯥ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯊꯝꯕꯥꯜꯅ ꯊꯥꯗꯣꯏꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯊꯥꯖꯅꯕ ꯍꯥꯏꯅꯔꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯈꯪꯂꯛꯄꯗꯒꯤ ꯊꯥꯗꯣꯏ ꯃꯅꯥꯎꯕꯨ ꯎꯅꯔꯝꯃꯤ꯫ ꯃꯅꯥꯎꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ꯫ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯁꯦꯡꯕ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜ ꯑꯗꯨꯁꯨ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯅꯥꯎꯅ ꯃꯊꯤꯕꯨ ꯄꯨꯗꯨꯅ ꯑꯃꯗꯤ ꯂꯟ ꯊꯨꯝꯒꯤ ꯆꯦ ꯑꯗꯨꯁꯨ ꯄꯨꯗꯨꯅ ꯊꯝꯕꯥꯜ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯊꯤꯗꯤ ꯀꯔꯤꯃꯠꯇ ꯈꯪꯖꯕ ꯅꯠꯇꯦ꯫ ꯊꯝꯕꯥꯜꯒꯤ ꯃꯌꯨꯝꯗ ꯌꯧꯔꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯒꯤ ꯑꯩ ꯃꯊꯤꯒ ꯈꯥꯏꯅꯔꯅꯤ, ꯑꯗꯨꯒ ꯊꯥꯗꯣꯏꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯜꯂꯒꯅꯤ꯫ ꯃꯊꯤ ꯁꯥꯎꯅ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯊꯥꯗꯣꯏꯅ ꯁꯤꯟꯕ ꯉꯥꯛꯇ ꯑꯣꯏꯒꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯆꯪꯖꯐꯝ ꯄꯤꯕꯅꯤ, ꯑꯗꯨꯒ ꯅꯪꯗꯤ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯒꯦ ꯈꯟꯕ꯫ ꯊꯝꯕꯥꯜꯅ, ꯃꯅꯥꯎ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯣ? ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯥꯔꯣ? ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯌꯥꯗꯕ ꯀꯔꯤꯃꯠꯇ ꯗꯔꯀꯥꯔ ꯇꯥꯗꯦ꯫ ꯑꯃꯗꯤ ꯕꯤꯔꯒꯤ ꯂꯟꯊꯨꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯃꯤꯡꯗ ꯄꯥꯟꯁꯤꯜꯂꯕꯅꯤꯅ ꯃꯊꯤ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯄ ꯌꯥꯔꯔꯣꯏ, ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ꯫ ꯃꯊꯤ ꯅꯤꯡꯕ ꯀꯥꯏꯕꯒ ꯂꯣꯏꯅꯅ ꯀꯞꯂꯛꯏ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯗꯨꯅ ꯍꯤꯡꯃꯤꯟꯅꯈꯤꯕꯅꯤ꯫ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯅꯣꯡꯃꯗ ꯑꯩꯗꯤ ꯈꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯪꯂꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯀꯥꯏꯍꯧꯔꯦ ꯉꯁꯤꯗꯤ꯫ ꯂꯨꯍꯣꯡꯂꯨꯔꯕꯤ ꯅꯪꯕꯨ ꯀꯅꯥꯅ ꯅꯨꯡꯁꯤꯒꯅꯤ? ꯅꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯍꯥꯛꯇꯤ ꯃꯥꯒꯤ ꯂꯥꯏꯅꯤꯡꯗ ꯂꯩꯔꯨꯆꯣ꯫ ꯉꯁꯤꯗꯤ ꯑꯩ ꯈꯪꯂꯦ, ꯃꯤꯑꯣꯏꯕ ꯀꯅꯥ ꯑꯃꯠꯇ ꯊꯥꯖꯕ ꯌꯥꯔꯝꯗ꯭ꯔꯦ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯁꯪꯁꯥꯔꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯑꯩ ꯆꯠꯈ꯭ꯔꯒꯦ꯫ ꯋꯥꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯦꯟꯊꯣꯛꯀꯦ ꯇꯧꯕꯒ ꯊꯣꯡꯖꯤꯜꯗꯒꯤ ꯕꯤꯔ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯤ ꯃꯃꯤꯠ ꯑꯗꯨ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯉꯤ, ꯃꯄꯤꯁꯨ ꯂꯦꯞꯇꯅ ꯇꯥꯔꯛꯏ꯫ ꯃꯌꯥꯝꯅꯁꯨ ꯂꯣꯏꯅ ꯉꯛꯅꯔꯦ꯫ ꯃꯇꯤ ꯆꯪꯁꯤꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯣꯡ ꯑꯗꯨ ꯁꯣꯛꯇꯨꯅ ꯀꯞꯂꯝꯃꯤ꯫ ꯕꯤꯔꯅ ꯃꯥꯕꯨ ꯍꯧꯒꯠꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯃꯇꯤ, ꯀꯔꯤꯅꯣ ꯅꯪꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯁꯤꯕꯣ? ꯍꯥꯏꯌꯣ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯊꯝꯕꯥꯜ ꯕꯤꯔꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯊꯣꯛꯂꯤ꯫ ꯇꯁꯦꯡꯅ ꯊꯣꯛꯂꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯃꯥꯅ ꯁꯤꯟꯕꯅꯤ ꯍꯥꯏꯕꯗꯨ ꯇꯥꯛꯊꯣꯛꯂꯝꯃꯤ꯫ ꯕꯤꯔ ꯃꯗꯨꯒꯤꯗꯃꯛ ꯀꯔꯤꯃꯠꯇ ꯑꯁꯥꯎꯕ ꯂꯩꯇꯦ, ꯑꯗꯨꯕꯨ ꯃꯅꯥꯎꯕꯨꯗꯤ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯈ꯭ꯔꯦ꯫ ꯂꯥꯏꯕꯛ ꯊꯤꯕꯅ ꯑꯩ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯃꯈꯨꯠꯇ ꯇꯥꯗꯨꯅ ꯂꯩꯔꯨꯏ꯫ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯒꯤ ꯂꯟꯊꯨꯝ ꯃꯨꯟꯕꯗꯤ ꯅꯪꯒꯤ ꯅꯇꯤꯛ ꯅꯠꯇꯦ꯫ ꯃꯅꯥꯎ ꯆꯦ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯤꯡꯗ ꯄꯥꯜꯂꯤ, ꯑꯩꯒꯤ ꯑꯣꯏꯔꯤ꯫ ꯕꯤꯔꯅ ꯆꯦꯗꯨ ꯇꯥꯞ ꯂꯧꯔꯒ ꯃꯆꯦꯠ ꯇꯥꯅ ꯁꯦꯒꯥꯏꯔꯝꯃꯤ꯫ ꯊꯝꯕꯥꯜꯗꯨ ꯃꯇꯧ ꯑꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯄꯣꯡꯊꯣꯛꯅ ꯌꯦꯡꯂꯛꯏ꯫ ꯃꯅꯥꯎ ꯑꯗꯨ ꯁꯥꯎꯒꯠꯂꯛꯂꯦ꯫ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ? ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ? ꯃꯅꯥꯎꯅ ꯃꯈꯨꯠ ꯊꯥꯒꯦ ꯇꯧꯔꯛꯄꯒ ꯕꯤꯔꯅ ꯃꯥꯕꯨ ꯐꯨꯖꯤꯜꯂꯝꯃꯤ꯫ ꯊꯥꯗꯣꯏꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯇꯤꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯊꯥꯗꯣꯏ, ꯅꯪꯕꯨ ꯏꯆꯦꯅ ꯀꯌꯥꯗ ꯆꯝꯅ ꯈꯜꯂꯨꯕ, ꯑꯗꯨꯒ ꯅꯪꯗꯤ ꯑꯣꯛꯇꯕꯤ ꯑꯣꯏꯔꯝꯂꯕ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ꯫ ꯅꯪꯒꯤ ꯆꯪꯖꯐꯝ ꯌꯨꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯦ꯫ ꯃꯇꯤꯅ ꯊꯥꯗꯣꯏꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯁꯨꯃꯥꯡꯗ ꯏꯟꯊꯨꯔꯝꯃꯤ꯫ ꯕꯤꯔꯁꯨ ꯃꯅꯥꯎꯕꯨ ꯄꯨꯊꯣꯔꯛꯏ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯨꯃꯥꯡꯗ ꯐꯝꯍꯜꯂꯤ꯫ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯃꯤ ꯀꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯩꯅꯥ ꯀꯠꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯃꯇꯤ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯗꯣꯛꯂꯔꯣꯏ꯫ ꯊꯝꯕꯥꯜꯁꯨ ꯋꯥꯈꯜ ꯂꯩꯇꯥꯔꯦ꯫ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗꯅꯤ꯫ ꯃꯅꯥꯎ ꯊꯕꯛ ꯁꯨꯕ ꯌꯥꯝꯅ ꯇꯟꯕ ꯃꯤꯅꯤ꯫ ꯊꯥꯗꯣꯏꯅ ꯁꯨꯔꯒ ꯄꯨꯁꯤꯜꯂꯛꯄ ꯑꯗꯨꯅ ꯆꯥꯏ꯫ ꯊꯥꯗꯣꯏꯁꯨ ꯊꯕꯛꯇ ꯁꯨꯃꯟꯕꯅ ꯃꯁꯛ ꯑꯗꯨ ꯌꯥꯝꯅ ꯊꯤꯖꯤꯜꯂꯛꯂꯦ꯫ ꯃꯅꯥꯎꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯑꯗꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯅꯔꯨꯕ ꯑꯅꯤꯃꯛ ꯑꯋꯥꯐꯝꯗ ꯇꯥꯗꯨꯅ ꯋꯥꯅ ꯌꯥꯍꯤꯞ ꯇꯥꯟꯈꯤꯔꯝꯃꯤ꯫